Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. Kaching Campaign for Good Governance aidana kogi a joint initiative oina Kaching Foundation amasung Image TV anina chathajariba. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Thoram masida akogi paikhatsariba program masi asida ward ki candidates unabagi tanjama auzari hauzik akogi Image TV ki studio election biribasi ward number 11 ki Communist Party of India ki candidate KSS Kumar Muhammad Taranok Sari Ahanmada Kumar Namyam the Secretary Lariba Tang Tamatoi Tama English Tatu Intawari Pantu Riba Kaching Mishan Kaching election one number Tamatoi Midwina Sumtriba Shiba Given Sumtriba Haku Hanam Group Kumu Kunderi. You will not have in Kidman Kumak Agi, Shan number 1 Adugagi, Simona, Pokes on Tamoni. Namwajere Jakumar Hausi candidate Ama Ogani had a leg so to pay Kaching Municipal Council report Chida. So to even see Maramamadi, Sweden when I can say candidate when so free Maramsi beyond that I begin. Ina wiki wat sida yana hoki ba tamshin da tariki ba sin famaya mako wiki yana lupalla kunta je ka da sin mai matoga sato sun awan ama tariki don su wai ba pibon hoyi sin ce riba wiki wat sida development ta ba shi kuma so sin bemla ba ga awapan talaba wiki wat shi waje ba Kaching is way but people machine. Kaching is holy, so I put up Mariga, La Yakimapan, Sipum, Amaka to Bikiba. I will only people machine mash over the key. Aina, her super Aina, Lam Sigwina, while the Sigwina, and Yanto Bat Tabak, Tom, about young machine Jenning Kodimina, Yamnala, Wiki, Hokiba, Wiki, Ching Yona, a quick like I was a sick, Anna, Tamtimo, Sing Yotoki. Masih tension lagi, masih kucing bisu lagi, hari wat jalan simun, tanah yang kita hadai ko. Asina mana mereka, wat itu pun nampak kadang lagi sing bagi dah hero, hauji wat asida, tu sing mangkai nak pangde. Hari nomi hatta mereka pangba, lagi nomi humi mereka pangba, ada pangbi sing ya nak kualiti itu sing. Koi wat ni kasing Pimota, Simomia, Sibu, Indega, Ayakayamba, Bajamiana, Ibum Sibiaba, I was Imiam Simsiaba, already Sibiabadi, Walasida, Kasingi, Akabeleva, water supply, Matamusuna Bamon, Abito, to Wogarena, a publishing quality of Sakada, Mele, Malusinga, Sakai, Bashinga, water supply, Singa, a papa, for delivery. You doesn't divide Bambi. Arugaji, we water shida, Ladiba Iskun, Mangatu Ligi, Iskun Singashi, Aina, Angabatata, Iskun City, Lubana Matamba, Aligi, Iskun City, our Pamam, and Yamission Jenny, Isinju, Isin your Kennedy. Aruga, Akwiki, what Shida Leba, Color organizing Kia, Amaligi. Singa organization kalau pasiki nama singbu. Saya tu ilamda, yang masuk orang, loja berlalu na, hoi kimatam samaj asida, naharan singbu. Berarti kerana apa? Sana kau nak berada thai, hei na hapuna, pun apa apa, masama apa,
사마자마 오이나바 나신부 야마 아마 탑다 탐진바 아마 탐진이 아주 그래나 아파바 산외신부 여기도나 거기나 방학바 고미든 가야 미든 야부 거기나 하우다는 옥시도나 모해부 통합을 합신 이 아마가 이 레바 와 시기 이명 아리카 싱리 레바 마야마 시기 아파가 하이드레이션을 사자면 톡 보면답니다. 모해부 분은 톡 보이나 그냥 하고 모해 친구 이까 그런 거 보이나 모해부 마나마 좀 비드나 이까 그런 거 우선이 아주 우선이 누가 왜나 거의 가싱이지 가싱이 저번 배자 같이듯이 아시 가싱을 내봐 가싱 무슨 마야마 내비시 마시 보이나 사가기 싱싱가 머리면 보기 결면다 발기 결면 신인 결면다 아시고는 소알바 가싱 배자 아시고 소알바 같은 무슨 봐 소알바 있어서 아마 비긴거 사람이다 마야마 하고 이거다 이 사막 소리야기 이제니 소알바 통 요지니 그걸 왜나 아이 염담 아이 와 시들이 제가 마야미 같은 자한테 크네 봐 무슨 배자 아시 아버지 안 피만 속신난 데래 아주 요즘 비 마이 빌려 잡아 요래 마이 비니네 카게 잡아 요래 아주 안 통신한 거 이제 아마나 이마이벤 마야마마 보 요리바 보라 볼 리바 마야 이마지 거에바 아그 둘레 있대야 아주 거의 너는 비자 둘레 아무 있대야 아루가 요리 아무 있다봐 아시면 하려면 중게 아빠 마야마 시고 인제가 아이나 매 보기 걸면다 아주 매일이나 봐 스와티기 답들이 아니 넘버 타다 아시 사비나 봐 사가지고 생신다 신적이니 아 야무수 거의 다뭐 더럼 바토비가 마야 포록비리 아다 마방다 자 거기 뮤니시పల్ 카운슬 각신의 바깥에 타박싱시다 좀 샤다 벤다 누아이도 파우디 레비브라 그럼 좀 서럽어 레벨 프로그램스입니다 이게 저 거기 여기 우리가 봐 거기 어제 탈이 집합시가 거기 빠링 뭐더라 거기 와치기 빠링 그런데 마마한테 대한 저가 많이 대한 저가 봐야지 맞 바이버 심판시가 전제버시들이 양 편이라 심판시 마시 불럽 정리되면 우리가 바까 대한 보이되버니 거기 우리가 피움시기 바까 대한 나대 양 한테바 퀄리티가 우리가 대한 거기 인자닝 여밥 대한 우리되버니 생물이 거기 미사디 비바 대한 나라 이름 나라 하베시디 바 거기 인자닝 여가 저거가 프라니 아르고 그중무주가 거기 타복수가 거기 신나고 가다 군인은 저거가 아이 비가도 신나가 보내 전부가 똑똑해 마시나 거기 긴데바 사히 아니 파데 긴데바 요래 그리고 거기 푼이번 나라 거기란 장 요제라 마시 퀄리티 거기가 데로이 그림바이나 매하면 시비두나 아이고 물론 특별히 아침에 퀄리티 거기가 타본 매야 마시 이 반죽이 칼리 그리고 미스왈리티 나 아마디 와 시기 타를 받치면 그런 것이 아이디 탐의 시행 아이디 배참양 것이 아이는 핵 팔고 싶으면 것이 아이디 와신을 내봐 바자면 아이디 제발로 빨라 타를 있고 아시 타를 그냥 제 토시나 하루 저거니 알고 와 데벨롭 커미티 아마 참여가 아이디 빨리 이거 봐 메카지 가면 이거 봐 미야마기 그것도 아이디 배사시 탐의 시는 타고 저거니 아이 루파마기 아이 배사시 아이 그것도 빠지러와 아이디 찾아보시면 그런 것도 아이디 와들이 비비바 바자면다 아심만 하지면서 이제는 아심만 시가가 아심만 심판마시 바자면 좀 저거 타wan가 타래야 아심만 봐 타래로 심판마시 그래도 시즌시게 시즌시라 아이디 거기 많이 마신 일람다 시즌시라 아이 그냥 보다 그런 봐 시즌에가 아코이 시대부터 그러면 거기 와 시고 서거 빨래미다 콩 매암나 레고 와칭시기 야암나 무슨 투바 와르모 관치게 하비고 한거 마음이 뭐로가 이 타고 빠지더니 그러면 아직 아코이 somzu wazazu miramagani samatpanam singda city shahar asong singsi akoi lambi thong riwad nate shahar manung sida akoi phaja laikon mayam shem shor honopam haibtari akoi china akoi eco tourism ma laknabagi phibam sida
ꯑꯩꯈꯣꯏ ꯎ ꯋꯥꯁꯤ ꯎ ꯑꯃꯅ ꯃꯄꯨꯡ ꯐꯥꯕ ꯃꯇꯝꯗ ꯎꯖꯥꯎ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯆꯍꯤ 100ꯗꯒꯤ 200 ꯍꯦꯟꯅ ꯆꯪꯉꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯂꯩꯇꯅ ꯍꯦꯛ ꯌꯥꯊꯠꯄꯒꯨꯝꯕ ꯍꯦꯛ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯎ ꯍꯧꯔꯝꯃꯒꯁꯨ ꯀꯣꯏꯊꯣꯛꯑ ꯁꯦꯝꯅꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯅ ꯎꯁꯤꯡꯁꯤꯒꯤ ꯂꯥꯏꯐꯁꯤꯡꯁꯤ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯂꯥꯏꯐꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯂꯣꯟꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯕ ꯁꯍꯔ ꯑꯃ ꯇꯥꯎꯟ ꯑꯃ ꯍꯥꯏꯕꯁꯤ ꯃꯁꯤ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅ ꯂꯩꯕꯅ ꯆꯥꯎꯈꯠꯄ ꯁꯍꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯐꯍꯟꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯐꯍꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯁꯃꯥꯖꯀꯤ ꯆꯥꯎꯈꯠꯄꯒꯤ ꯍꯥꯏꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯥꯒꯔꯤꯛ ꯑꯃꯃꯝ ꯑꯣꯏꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯇꯣꯜ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯑꯣꯖꯥ ꯇꯥꯛꯄꯤꯕꯁꯤ ꯂꯝꯕꯤꯗ ꯍꯧꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯟꯁꯪ ꯈꯪꯅ ꯄꯨꯡꯌꯥꯟ ꯌꯥꯟꯊꯠꯄꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯁꯤ ꯆꯍꯤ 100 ꯍꯦꯟꯅ ꯆꯪꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯥꯛꯀꯗꯧꯕ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯈꯣꯠꯄꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯩꯒꯤ ꯐꯠꯇꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯁꯦꯡꯗꯕ ꯑꯁꯤꯅ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕꯁꯤ ꯃꯁꯤ ꯈꯪꯕ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯏꯁꯇꯦꯠ ꯈꯛꯇꯪ ꯑꯩꯅ ꯄꯟꯖꯒꯦ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕ ꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯅ ꯐꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃꯅꯤ ꯃꯁꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁꯥꯏꯠꯀꯤ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯇꯨꯡꯈꯠꯂꯕ ꯏꯁꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯏꯁꯇꯦꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯎ ꯋꯥ ꯌꯥꯟꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯅ ꯑꯊꯤꯡꯕ ꯊꯝꯃꯤ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯎ ꯋꯥ ꯌꯥꯟꯒꯅꯤ ꯎ ꯑꯃ ꯌꯥꯜꯂꯨꯔꯒ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯊꯤꯍꯜꯂꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯁꯔꯛ ꯅꯂꯥꯗ ꯂꯩꯕ ꯎꯁꯤ ꯄꯪꯌꯥꯟ ꯌꯥꯜꯍꯟꯕ ꯍꯥꯏꯗꯤ ꯄꯪꯊꯨ ꯊꯨꯗꯦꯛꯄ ꯍꯥꯏꯁꯤ ꯊꯤꯡꯕꯤꯒꯗꯕꯅꯤ ꯃꯁꯤꯅ ꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯁꯦꯡꯗꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯣꯏꯕ ꯄꯣꯠ ꯍꯨꯁꯤꯡꯕ ꯅꯨꯡꯁꯤꯠ ꯆꯦꯜꯂꯛꯄꯁꯤ ꯊꯤꯡꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯕꯤꯔꯒ ꯑꯩꯈꯣꯏ ꯕꯖꯥꯔ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯁꯔꯀꯥꯔꯗ ꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯥ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗ ꯑꯩ ꯏꯁꯥꯃꯛ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤꯁꯨ ꯆꯤꯟꯁꯤꯜꯂꯦ ꯃꯁꯛꯁꯤ ꯏꯊꯣꯛ ꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯍꯥꯏꯗꯅ ꯀꯛꯆꯤꯡꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯏꯁꯤꯡ ꯃꯁꯤ ꯕꯖꯥꯔ ꯃꯇꯦꯛ ꯑꯁ꯭ꯋꯥꯏꯗꯗꯤ ꯑꯃꯣꯠꯄ ꯍꯨꯟꯊꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯁꯕꯤꯟꯒꯨꯝꯕꯗ ꯇꯧꯋꯦ ꯍꯥꯏꯕ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯊꯝꯃꯣꯏꯗ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯏꯅꯤꯡꯕ ꯑꯣꯏꯕ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯃꯥꯔꯀꯦꯠ ꯑꯣꯏꯕ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯇꯥꯎꯟ ꯑꯁꯤ ꯃꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯑꯄꯨꯟꯕ ꯁꯥꯒꯤ ꯄꯩꯐꯝ ꯑꯣꯏꯔꯕ ꯃꯁꯤꯅ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯑꯣꯏꯕ ꯑꯩꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯍꯤꯛ ꯃꯇꯥꯏ ꯌꯥꯝꯅ ꯆꯠꯀꯗꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯁꯤꯅ ꯐꯖꯅ ꯃꯁꯤ ꯁꯦꯝ ꯁꯥꯕꯤꯔꯒ ꯃꯇꯝ ꯆꯥꯅ ꯑꯁꯤ ꯗꯁꯕꯤꯟ ꯊꯝꯕꯤꯗꯨꯅ ꯑꯩ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅꯀꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯥꯎꯊꯤ ꯇꯧꯊꯣꯛꯏꯕ ꯑꯁꯤ ꯅꯠꯇꯕ ꯑꯌꯨꯛꯇ ꯃꯣꯔꯅꯤꯡꯗ ꯑꯃ ꯏꯚꯤꯅꯤꯡꯗ ꯑꯃ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯐꯠꯇꯕ ꯍꯥꯎꯊꯤꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯁꯦꯡꯗꯣꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯤꯕ ꯖꯒꯥꯁꯤ ꯆꯤꯟꯖꯕꯅ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡꯗ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯏꯚꯤꯅꯤꯡꯗ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯤꯔꯕꯗꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯈꯔꯁꯨ ꯐꯒꯅꯤ ꯑꯗꯨꯒ ꯊꯣꯡ ꯃꯈꯥꯗ ꯐꯠꯇ ꯍꯥꯎꯊꯤ ꯂꯧꯊꯣꯛꯄꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯂꯣꯏꯁꯪꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯄꯥꯎꯇꯥꯛ ꯃꯣꯏꯗ ꯍꯥꯏꯕꯤꯔꯒ ꯊꯤꯡꯍꯟꯕꯤꯔꯕ ꯑꯃꯣꯠ ꯑꯀꯥꯏ ꯊꯣꯛꯄꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯒꯗꯅ ꯄꯤꯕꯤꯕ ꯃꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯪꯊꯕꯁꯤ ꯐꯒꯅꯤ ꯃꯁꯤꯒꯨꯝꯂꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯁꯤꯅ ꯏꯁꯤꯡꯗ ꯃꯈꯥꯗ ꯆꯥꯏꯔꯤꯕ ꯕꯔꯖꯥ ꯃꯌꯥꯝ ꯑꯃꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯃꯍꯤꯛ ꯏꯁꯤꯡꯗ ꯌꯥꯎ ꯊꯛꯆꯤꯜꯂꯨꯒꯅꯤ ꯏꯁꯥꯗ ꯏꯔꯨꯖꯕꯗ ꯏꯁꯥꯗ ꯃꯍꯤꯛ ꯆꯪꯒꯅꯤ ꯃꯁꯤꯅ ꯑꯣꯏꯒꯗꯕ ꯏꯁꯀꯤꯟ ꯇꯁꯀꯤ ꯐꯤꯕꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯋꯥ ꯅꯠꯇꯦ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ
ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯒꯤ ꯂꯥꯞꯊꯣꯛꯇꯅ ꯎꯕ ꯃꯤꯠꯌꯦꯡ ꯑꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯥꯎꯅꯩ ꯚꯣꯠꯁꯤ ꯂꯦꯞꯄ ꯃꯇꯝꯗꯅ ꯄ꯭ꯔꯖꯥꯗ ꯍꯥꯏꯖꯕ ꯀꯥꯈ꯭ꯔ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯅꯤꯡꯊꯧꯉꯩꯗ ꯇꯣꯛꯈꯤꯕ ꯄ꯭ꯔꯖꯥꯕꯨ ꯎꯕꯤꯗꯕ ꯃꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯗꯨꯒ ꯃꯁꯤ ꯒꯦꯞꯁꯦ ꯕ꯭ꯔꯤꯖ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯕ꯭ꯔꯤꯖ ꯑꯩꯈꯣꯏ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯅ ꯑꯣꯏꯒꯗꯧꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯍꯥꯏꯖꯔꯕꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯣꯏꯒꯤ ꯋꯥꯔꯦꯞ ꯑꯆꯧꯕ ꯂꯧꯕ ꯑꯆꯧꯕ ꯃꯤꯇꯤꯡꯅꯆꯤꯡꯕ ꯃꯣꯏ ꯊꯥꯒꯤ ꯐꯝꯃꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯐꯣꯡꯗꯣꯛꯀꯦꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯣꯁ ꯏꯂꯦꯛꯁꯟꯒꯤ ꯋꯥꯅꯤ ꯑꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯣꯖꯥꯅꯁꯨ ꯍꯌꯦꯡꯁꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅ ꯀꯥꯔ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯥꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯇꯧꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯋꯥꯍꯟꯊꯣꯛꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯥꯒꯤ ꯂꯣ ꯔꯨꯜ ꯃꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯄꯥꯝꯕꯤꯔꯤꯕ ꯀꯥꯕꯤꯈ꯭ꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯊꯛ ꯑꯣꯏꯕ ꯃꯌꯥꯝ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯂꯥꯟꯅ ꯈꯣꯡꯉꯥꯎꯅꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯝꯗ ꯀꯔꯞꯁꯟꯒꯤ ꯃꯌꯣꯟ ꯆꯣꯡꯍꯟꯕ ꯑꯁꯤꯅ ꯕꯖꯥꯔꯅ ꯄꯤꯔꯨꯕ ꯚꯣꯠ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅꯕ ꯑꯃ ꯂꯥꯛꯄ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯀꯔꯞꯁꯟ ꯍꯥꯏꯕ ꯑꯁꯤꯅ ꯑꯣꯏꯕ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯃꯨꯟꯅ ꯅꯩꯅꯕꯤꯔꯒ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯟꯕꯤꯔꯛꯄ ꯐꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯕꯝꯁꯤꯒꯤ ꯁꯤꯡꯅꯧꯕꯒꯤ ꯅꯤꯇꯤꯔꯣꯝꯗ ꯆꯠꯈꯤꯕ ꯁꯤꯡꯅꯧꯕ ꯄꯥꯏꯕꯁꯤꯡꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡ ꯁꯥꯟꯅꯕ ꯃꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯍꯥꯏꯖꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯔꯥꯖꯅꯤꯇꯤ ꯂꯣꯟꯁꯤꯡ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯍꯧꯖꯤꯛ ꯁꯥꯁꯟ ꯇꯧꯔꯤꯕ BJP ꯃꯁꯤꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯗꯤ ꯈꯔꯗꯤ ꯇꯩꯃꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇꯇꯦꯂꯥꯅ ꯑꯋꯥꯅ ꯂꯧꯃꯤ ꯁꯤꯡꯃꯤꯁꯤꯡꯒꯤ ꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯁꯤ ꯀꯠꯊꯣꯛꯂꯒ ꯈꯟꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅ ꯆꯣꯡꯊꯣꯛꯆꯕꯅꯤ ꯃꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯖꯝ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯡꯅꯕꯒꯤ ꯀꯔꯕꯥꯔ ꯑꯃ ꯆꯠꯊꯕ ꯃꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯋꯥꯍꯟꯊꯣꯛꯅꯗꯤ ꯐꯖꯕ ꯑꯗꯨꯝꯕ ꯄꯥꯔꯇꯤ ꯑꯁꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯟꯅ ꯃꯈꯣꯏꯗꯒꯤꯗꯤ ꯂꯥꯞꯊꯣꯛꯆꯩ ꯃꯔꯝꯗꯤ ꯑꯅꯝꯍꯥ ꯆꯨꯔꯕ ꯁꯃꯥꯖ ꯑꯃ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯄꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯕ ꯕꯖꯥꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯠꯊꯨꯡ ꯊꯨꯡꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯊꯨꯡ ꯐꯤꯗꯨꯡꯗꯨꯅ ꯃꯥꯟꯅꯕ ꯁꯃꯥꯖ ꯑꯃ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯂꯦꯡꯗꯕ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯀꯔꯞꯁꯟ ꯃꯨꯊꯠꯄꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯕꯗ ꯀꯔꯞꯁꯟ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤꯁꯨ ꯌꯥꯝ ꯆꯥꯎꯈꯛ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯚꯣꯠ ꯃꯆꯥ ꯑꯃ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟꯗꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯗ ꯂꯦꯞꯄꯤꯕ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯑꯁꯤ ꯂꯥꯈ 5 ꯆꯪꯕ 10 ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯍꯌꯦꯡ ꯃꯣꯏꯅ ꯀꯥꯈ꯭ꯔ ꯃꯣꯏꯁꯨ ꯊꯣꯛꯇ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯁꯨꯝ ꯐꯥꯎꯕ ꯃꯥꯟꯕ ꯑꯃꯁꯨ ꯁꯨꯝ ꯐꯥꯎꯖꯩꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯈꯟꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯀꯃꯦꯟ ꯑꯃ ꯄꯤꯖꯒꯦ ꯃꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯆꯤꯡꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯖꯩ ꯃꯁꯤꯒꯨꯝꯂꯕ ꯑꯩꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯒ ꯆꯥꯎꯔꯕ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯐ꯭ꯂꯦꯛ ꯌꯥꯝ ꯁꯦꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯥꯎꯔꯕ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯃ ꯈ꯭ꯔꯁ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯄꯤꯖ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯔꯦꯝꯕꯗ ꯅꯤꯁꯥ ꯄꯨꯁꯥ ꯁꯤꯖꯤꯟꯅꯍꯟꯗꯨꯅ ꯇꯧꯗꯨꯅ ꯚꯣꯠ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯍꯤꯛ ꯑꯃꯅꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯍꯪꯗ ꯑꯩ ꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯇꯥꯡ 23 ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯐꯦꯛ ꯑꯃ ꯐꯥꯎꯕ ꯂꯝꯕꯤ ꯁꯣꯛꯇ ꯃꯁꯛ ꯊꯣꯟꯖꯔꯤ ꯑꯩꯒꯤ ꯐꯦꯛ ꯂꯩꯇꯕꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯆꯨꯝꯕ ꯁꯥꯁꯟ ꯑꯆꯨꯝꯕ ꯋꯥꯈꯜ ꯄꯨꯆꯦꯜ ꯑꯁꯤꯗꯕꯨ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯆꯣꯡꯊꯣꯛꯆꯔꯤꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯕꯗ ꯑꯩ
ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯁꯤꯗ ꯍꯧꯖꯤꯛ BJPꯒꯤ ꯐ꯭ꯂꯦꯛ ꯃꯌꯥꯝ ꯑꯃꯅ ꯅꯨꯡꯁꯤꯠꯀꯤ ꯁꯣꯝ ꯊꯤꯡꯗꯨꯅ ꯊꯝꯕꯒꯨꯝꯕꯅ ꯂꯩꯔꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐ꯭ꯂꯦꯛ ꯃꯌꯥꯝ ꯑꯃꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯥꯎꯕ ꯆꯪꯍꯟꯗꯕꯒꯤ ꯃꯑꯣꯡ ꯊꯝꯃꯤ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯐ꯭ꯂꯦꯛꯅ ꯑꯩꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯙꯨꯝꯙꯥꯝ ꯃꯌꯥꯝ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯕꯁꯤ ꯀꯩꯗꯧꯅꯁꯨ ꯑꯣꯏꯔꯣꯏ ꯑꯩꯒꯤ ꯆꯝꯖꯕ ꯊꯃꯣꯏ ꯑꯃꯅ ꯃꯌꯥꯝꯕꯨ ꯖꯣꯏ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯁꯣꯏꯗꯣꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯆꯦꯠꯄ ꯑꯁꯥ ꯑꯃꯗ ꯊꯝꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯉꯁꯤ ꯇꯥꯡ ꯀꯨꯟꯒ ꯑꯁꯤꯐꯥꯎꯕꯗꯤ ꯑꯩꯒꯤ ꯐ꯭ꯂꯦꯛ ꯑꯃ ꯃꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯦꯠꯆꯗ꯭ꯔꯤ ꯃꯁꯤ ꯑꯩꯒꯤ ꯆꯝꯖꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯐꯖꯅ ꯁꯦꯡꯅ ꯑꯩꯒꯤ ꯀꯦꯝꯄꯦꯟ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯩ ꯑꯗꯨꯝꯅ ꯊꯝꯖꯒꯅꯤ ꯑꯩꯒꯤ ꯉꯝꯖꯕ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯁꯤ ꯈꯨꯠꯇ ꯏꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯆꯠꯊꯣꯛꯆꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ MSTVꯒ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒꯅ ꯄꯨꯟꯅ ꯆꯠꯊꯃꯤꯟꯅꯔꯛꯄ ꯀꯛꯆꯤꯡ ꯀꯦꯝꯄꯦꯟꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯃꯌꯥꯝꯗꯁꯨ ꯁꯛ ꯇꯥꯛꯆꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯖꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯔꯗꯀꯤ ꯃꯤꯌꯥꯝꯗ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13ꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯅꯍꯥ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯕꯨ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13ꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯄꯤꯗꯨꯅ ꯆꯥꯎꯔꯕ ꯑꯩꯒꯤ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯋꯥ ꯑꯄꯟ ꯊꯜꯂꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯦꯟꯈꯠꯄꯤꯕꯗ ꯊꯧꯗꯥꯡ ꯆꯥꯎꯅ ꯌꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯧꯖꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯀꯣꯛꯆꯨꯛꯇ ꯊꯥꯡꯒꯠꯄꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ MSTVꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯕꯥꯛ ꯁꯟꯅ ꯂꯣꯏꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯀꯨꯃꯥꯔꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯁꯨ MSTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕ ꯑꯣꯏꯕ ꯉꯝꯖꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ